Ngasisu mahawsagumna Sanalaibag Story Collection na Nungairaba wari ama puduna lakjari wari asigi mamingna Ningon gi hak wari asibu thabirakpana kekerani kangabam Ingtham thagi inglaba ayukni Numitki maisa uba phangjingai laija nganta hawatuna imungi thabak loishili Mama mimsaga mapa ibodongasu nganta hawatuna labuk maikei pangnaba semsari Laizagi amata ngairaba mopa thembungdi ningaidana tumli Memsadu loisinba loiraduna Ibema pung kaya tare Ima pung manga tabada ngairiye ngalida Aidi ahinga tumba yadabane Punga thengamdo malurine Ngandi ngali basal oire Hoi ima ngali Ado kaigino ima ahing tumba yadribo As matam sinanida Ahing naga sangi Ing namarol ama ingiba Tin aman basidagi kangkhal phawraga litlaga tasilakpane kaine tumba yadribanidana kaino ima aibu ngahan aigi sumnadraba hakthangdo kangkhal mathakta tharamdaine adu phawraga litla tai haisibu kaino hona pana padasu ingena haibaduda mangondo oina pikhraba aduginine masige angangse kayam lumna supa pamino khangde abu ka gi tumbasineba mana pamjaise yahauna marol ama thengiba Mase ay sautu niya ngo mase. Hay, yari angang ni. Ingda na do haijari ni. Kahit di angang no. Nupi koy ba sida? Angang kay. Yung da angang sabagi wani. Pakang para ba nese. Danjang ado to ipoto na do. Loishin ba lore na thogle. Mama, lore bra. Lore ba di sa nabataw si. Mina wa matagtanga loisi. Lolo. Hoy, lore. Masang nupi da mo silaga. Ibe ma, chak to. Nasin no pa sa thom. Napabungga igasu khara thenglakpa yai ahoi ma asi haiduna memsa ge iboton gasu labuklom da sakre lai se su thabak makha se thari pungna thengjalakpada maupana tumaga leibedu da laija thembung bu hawdok pajangle thembung da subliba phaijub da su makha da tangkhai ama dana si khai tumbadu da laija pairap yengaga ngang duna changai masi ngang si yengune khutum laktu makna pura kumbakarna phaijub ka se loina thadareba Yengo basi, yahip na marol ama thiriba, yahaw na marol ama thengiba. Thembung damo asilaga. Ibunga, tabro nang bo, phaijub kasi loina tari ne. Hawgotlo, namina akukto na leire. Se, isi phaijub thangalake. Je, tumba sida ba, manggayam nungai khalakan sida disturb toy. Mi haiga inaba matang yawrabane ba. Hey. Namai du kai da pan ge ning da pan bro ikai bas khangde pung se kya tar ge ngo pung ni pan tar bas ta ba hawati du bo na sa du phari ni nang bo yare koi mang kre hawlo asi hairam da lai je su thokri themung su masina hawduk lamba du da hawkolak tu na maning lom da thokri lai je su sak thongat ba hawri mayai chalak pa dawai da thembung ada mache gi nak da jangsilak tu na je chalo jibo ai la amadu lori Puko si khong bada yadriba. Loidare, ngak tu ngayo. Akhui maga paaba do lakri du jalo. Ima na ngasidi kara thingla ani. Akhui ni satho amo hairambani. Wari tauna chak tu luisilak tu na. Laisa, mama mapa ki chak tu phajana siyam saduna thamlaga. Masin mapa du chaminari. Thembung du chahi 19 surabani. Laisa na sahi manga mukhali. Adu phawba ukham amata da chaminai. Thembung chana Ise, chak se lehawdrobo. Lehawdre ne, nangbo puk thaloi hairo. Thanida, sumhang mani. Lai zang upa adu sa okchi khangbana, lama sutok lami. Se, si khaise sa tho. Isi oe, puko pik thale. Yam chadi ne je. Ngasai, isingam na thakseluba. Adu ki yam na chaningba phawdi je. Haiduna loishinare. Asumna adumak nuksinana lemine. Namidangi matamni. Chakhom da ikoi na phamnaga jari ba chak dugi mahau he na haphalage matagum iboton maithong do momon damnaga nasigi henjang side onthok na haukrebo themung siam thuna khumlei baba hautro aina thongi neba memsa sunok laduna khumei hawi nathanta thongi ro memsa do laije rom da haifa yenga noi laije su mama gi ingit aduda mama da michi khaseli Thembung chana khumai nateda is ina ta aga thong mani
ꯊꯨꯝꯁꯨ ꯏꯆꯦꯅ ꯊꯥꯏ ꯑꯇꯩꯗꯤ ꯑꯩꯅ ꯂꯣꯏ ꯇꯧꯏ ꯍꯣꯏꯅꯦ ꯑꯩꯅ ꯈꯜꯂꯦꯕ ꯊꯣꯡꯗꯣꯛꯇꯅ ꯊꯣꯡꯕꯩꯔꯥ ꯌꯥꯝꯅ ꯍꯥꯎꯏꯅ ꯑꯗꯣ ꯃꯇꯨꯡꯗꯤ ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯨꯀꯣ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ ꯃꯦꯝꯆꯥꯅ ꯅꯣꯛꯅ ꯄꯨꯖꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯏꯆꯥ ꯊꯣꯏꯕꯅ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟ ꯇꯥꯔꯦꯅꯦ ꯍꯥ ꯊꯦꯝꯕꯨꯡꯗꯣ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯑꯒ ꯃꯆꯦꯗ ꯌꯦꯡꯉꯒ ꯀꯩꯅꯣ ꯏꯆꯦ ꯈꯔ ꯅꯣꯛꯑꯗꯤ ꯌꯥꯔꯦ ꯍꯌꯦꯡꯈꯩ ꯊꯣꯡꯕꯤꯔꯣꯏꯁꯅꯤ ꯍꯣꯏ ꯏꯆꯦ ꯅꯣꯛꯑꯔꯣꯏ ꯃꯇꯨꯡꯁꯨ ꯅꯪ ꯑꯗꯨꯝ ꯊꯣꯡꯅꯕ ꯊꯦꯝꯕꯨꯡꯗꯣ ꯁꯨꯛꯇꯣꯛꯑꯒ ꯆꯥꯛꯇꯨ ꯀꯤꯛ ꯅꯝꯂꯒ ꯆꯥꯈꯠꯂꯛꯏ ꯃꯇꯧꯗꯨꯗ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯣꯏ ꯑꯍꯨꯝꯗꯤ ꯁꯤꯊ ꯅꯣꯛꯂꯤ ꯏꯕꯣꯇꯣꯟꯗꯣ ꯃꯔꯛ ꯊꯠꯅ ꯉꯥꯏꯈꯣꯁꯦ ꯏꯄꯥ ꯄꯩꯁꯥ ꯐꯪꯂꯕꯅꯤ ꯅꯆꯤꯟꯅꯥꯎꯄꯥꯒꯤ ꯀꯔꯤ ꯂꯩꯌꯣꯕ ꯄꯥꯕ ꯑꯩꯒꯤꯗꯤ ꯐꯅꯦꯛ ꯂꯩꯕꯤꯌꯨ ꯄꯥꯕ ꯑꯩꯒꯤꯗꯤ ꯐꯨꯔꯤꯠꯅꯦ ꯈꯣꯡꯒ꯭ꯔꯥꯎꯅꯦ ꯆꯝꯄꯜꯅꯦ ꯂꯩꯕꯤꯌꯨ ꯑꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯅꯪꯒꯤꯗꯨꯗꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯐꯅꯦꯛ ꯑꯃ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯏꯌꯣ ꯈꯨꯗꯩꯔ ꯀꯩꯅꯣ ꯉꯝꯃꯔꯣꯏ ꯏꯆꯦꯗꯤ ꯄꯩꯁꯥ ꯊꯣꯛꯏꯗꯨꯗꯤ ꯑꯩ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯩꯕꯤꯌꯨ ꯍꯥꯏꯅꯤ ꯏꯁ ꯃꯁꯤꯗꯤꯕ ꯍꯣꯏ ꯁꯣꯏꯁꯦ ꯏꯆꯦꯅ ꯈꯔ ꯍꯦꯛ ꯍꯥꯞꯄꯤꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯏꯪꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯥ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯤꯉꯩꯗ ꯊꯦꯝꯕꯨꯡꯗꯨ ꯃꯆꯦꯒꯤ ꯅꯥꯛꯇ ꯄꯔꯄꯞ ꯆꯦꯟꯁꯤꯜꯂꯛꯏ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯍꯣꯟꯈꯤ ꯏꯆꯦ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯊꯦꯝꯕꯨꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯕꯨꯡꯉꯣ ꯀꯩꯅꯣ ꯀꯅꯥꯅꯣ ꯂꯩꯍꯧꯔꯤꯕꯣ ꯑꯃꯗꯣ ꯂꯩꯍꯧꯔꯤꯕ ꯊꯣꯡꯒꯥꯟꯗ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯂꯩꯍꯧꯔꯦꯗ ꯍꯥꯏ ꯀꯩꯅꯣ ꯂꯩꯍꯧꯔꯤꯕꯣ ꯊꯦꯝꯕꯨꯡ ꯁꯣꯔꯒꯗꯣ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ 이바이 짜오고도 레허레 하바 라이자 짜오고 레허레 하바 아두다 ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯈꯠꯅ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤ 이바이 짜오고 ꯂꯥꯍꯧꯔꯦ ꯕꯨꯡꯉꯣ ꯅꯪꯁꯤ ꯁꯣꯏꯕ ꯑꯝꯇ ꯂꯣꯏꯊꯣꯛꯑꯝꯃꯣ ꯑꯗꯨꯒ ꯄꯤꯖꯔꯝꯃꯣ ꯏꯆꯦ ꯑꯝꯇ ꯊꯣꯛꯂꯨꯈꯤꯒꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯪꯉꯛꯑꯕꯗꯤ ꯏꯆꯦ ꯁꯪꯕꯥꯅꯕꯤ ꯍꯣꯏꯗ ꯊꯕꯛꯀꯤ ꯆꯠꯈꯤ ꯈꯨꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯣ ꯃꯈꯨꯠ ꯐꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯤꯟꯁꯤꯜꯂꯒ ꯃꯁꯝ ꯃꯅꯥ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯣ ꯈꯔ ꯐꯕ ꯑꯃ ꯁꯦꯠꯂꯒ ꯄꯔꯄꯞ ꯊꯣꯛꯂꯤ ꯎꯔꯦ ꯃꯇꯝ ꯀꯨꯏꯅ ꯎꯕ ꯐꯪꯂꯨꯗ꯭ꯔꯕ ꯃꯥꯒꯤ ꯇꯥ ꯆꯥꯎꯕꯗꯨ ꯌꯦꯡꯖꯩ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯆꯥꯎꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯥꯈꯠꯂꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯆꯠꯂꯨꯁꯤ ꯂꯥꯏꯖ ꯈꯨꯝꯗꯦ ꯒꯥꯔꯤꯗ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯒ ꯇꯣꯡꯉꯤ ꯆꯥꯎꯕꯁꯨ ꯒꯥꯔꯤ ꯑꯗꯣ ꯂꯥꯏꯖ ꯄꯨꯔꯒ ꯊꯧꯔꯒ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯑꯅꯤꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯩ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯛꯂꯤꯕ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯅꯕ ꯅꯠꯇꯦ ꯍꯦꯛ ꯀꯨꯝꯊꯕꯒ ꯆꯥꯎꯕ ꯋꯥ ꯉꯥꯡꯂꯤ ꯀꯨꯏꯅ ꯎꯔꯨꯗꯕꯩꯔ ꯀꯩꯅꯣ ꯐꯖꯕ ꯌꯥꯝꯅ ꯍꯦꯟꯒꯠꯂꯝꯃꯤꯁꯤꯕꯣ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯤ ꯀꯥꯏꯅ ꯄꯥꯎ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯁꯦ ꯃꯤꯇꯣꯞꯂꯣ ꯏꯕꯣ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯑꯩꯅ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯎꯠꯄꯅꯦ ꯁꯥꯎꯅꯤꯡꯕ꯭ꯔꯅꯦ ꯈꯪꯗꯦ ꯈꯪꯉꯣ ꯅꯪꯅ ꯈꯪꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯈꯪꯗꯣꯏꯅꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯥꯛꯑꯒ ꯈꯪꯍꯜꯂꯁꯦ ꯍꯥꯏꯔꯣ ꯂꯥꯏꯖꯗꯣ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯃꯇꯧꯗꯨꯗ ꯆꯥꯎꯕꯗꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯆꯨꯔꯥꯟ ꯊꯥꯕ ꯃꯥꯟꯕ ꯅꯪ ꯍꯥꯏꯗꯨꯅ ꯃꯁꯝ ꯑꯇꯦꯟꯕꯗꯣ ꯍꯦꯛꯇ ꯐꯣꯏ ꯆꯥꯎꯕꯁꯨ ꯃꯈꯨꯠꯅ ꯈꯥꯝꯗꯣꯛꯆꯩ ꯁꯅꯥꯏꯕꯦꯝꯃ ꯑꯩ ꯂꯥꯟꯖꯔꯤꯁꯦ ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯁꯦꯕ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯁꯦ ꯅꯥꯏꯌꯦꯃꯤ ꯅꯪꯕꯣ ꯍꯧꯈꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯗꯨꯅ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯆꯥꯎꯕꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯁꯝ ꯈꯨꯐꯣꯏꯒꯗꯤ ꯃꯤꯅ ꯍꯦꯟꯖꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯨꯄꯤ ꯃꯁꯦꯟ ꯐꯣꯏꯅꯕꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯣꯛꯄꯔꯣꯏ ꯂꯥꯏꯖꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯩꯔꯒ ꯆꯥꯎꯕꯒꯤ ꯁꯝꯗ ꯂꯥꯝꯒꯦ ꯇꯧꯔꯛꯏ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯅꯨꯄꯤ ꯅꯪꯕꯣ ꯌꯥꯔꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯁꯨ ꯍꯜꯂꯁꯦ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯏ ꯏꯁ ꯑꯩꯅ ꯂꯨꯕ꯭ꯔꯣ ꯊꯕꯛꯅ ꯂꯨꯕ꯭ꯔꯣ ꯍꯥꯏꯁꯦ ꯈꯨꯝꯃꯨ ꯀꯩꯅꯣ ꯈꯨꯝꯃꯣꯏ ꯑꯝꯇ ꯑꯣ ꯈꯨꯝꯃꯛꯑꯣꯗ ꯉꯁꯤꯅꯦ ꯑꯩ ꯄꯨꯛꯅꯤꯡꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯕꯅꯦ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯀꯞꯆꯔꯛꯁꯅꯤ ꯀꯞꯍꯧꯔꯣ ꯆꯠꯂꯒꯦ ꯑꯩ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯖꯤꯟꯅꯩ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯈꯥꯝꯃꯛꯀꯅꯤ ꯈꯜꯂꯒ ꯊꯥꯡꯂꯤꯕꯅꯤ ꯀꯨꯏꯍꯧꯗꯦ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯖꯕꯨ ꯈꯥꯝꯃꯤ ꯍꯣ ꯊꯧꯔꯥꯅꯤ ꯑꯐꯥꯎꯕꯤ ꯆꯠꯂꯁꯤ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯄꯨꯛꯅꯤꯡ ꯉꯥꯛꯇ ꯅꯨꯡꯁꯤꯒꯦꯁꯦ ꯐꯪꯗꯦꯕ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯤ ꯒꯥꯔꯤ ꯊꯧꯅ ꯆꯥꯎꯕꯅ ꯋꯥꯔꯤ ꯍꯧꯖꯤꯜꯂꯛꯏ ꯅꯣꯏ ꯕꯨꯡꯉꯣꯗꯤ ꯀꯔꯝ ꯇꯧꯔꯤ ꯌꯥꯝ ꯆꯥꯎꯔꯝꯃꯤ ꯄꯥꯈꯪꯒ ꯐꯥꯔꯝꯃꯤ ꯀꯨꯏꯅ ꯎꯔꯨꯗꯕꯩꯔ ꯀꯩꯅꯣ ꯉꯁꯥꯏ ꯎꯕꯗꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ
ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯃꯨ ꯍꯥꯃꯨ ꯉꯥꯏꯈꯣꯀꯣ ꯑꯁꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯏꯕꯨꯡꯉꯣꯒꯤ ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯕꯤꯈꯤꯒꯦ ꯃꯕꯥꯏ ꯂꯥꯛꯑꯦꯅ ꯍꯔꯥꯎꯖꯅꯕ ꯌꯥꯔꯦ ꯂꯩꯔꯨꯔꯅꯨ ꯌꯥꯗꯦ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯛꯄꯅꯤ ꯅꯪꯅ ꯏꯁꯧ ꯂꯥꯡꯉꯤꯉꯩꯗ ꯉꯁꯥꯏ ꯄꯤꯕꯒ ꯂꯣꯏ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯥꯏꯖꯗ ꯄꯤꯔꯒ ꯐꯨꯔꯤꯠ ꯈꯔ ꯂꯩꯔꯛꯄꯅꯤ ꯅꯪꯅ ꯄꯥꯝꯒꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯄꯛꯆꯅꯤ ꯈꯜꯂꯒ ꯂꯩꯔꯛꯈꯤꯕꯅꯤ ꯈꯨꯖꯤꯁꯤꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯄꯛꯆꯗꯧ ꯃꯥꯜꯂꯦ ꯁꯝꯐꯥꯁꯤꯗꯤ ꯈꯟꯕ ꯍꯩꯇꯦꯀꯣ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤ ꯅꯪꯗꯤ ꯁꯅꯥꯔꯤ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨꯗ ꯁꯅꯥꯔꯤꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯂꯩꯔꯛꯄꯅꯤ ꯀꯩꯅꯣ ꯑꯁꯨꯛꯅ ꯂꯩꯔꯛꯏꯁꯤꯕꯣ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯏꯁ ꯂꯩꯗ ꯌꯥꯔꯤꯕꯣ ꯅꯪꯒꯤꯕꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯕꯨꯡꯉꯣꯒ ꯅꯪꯒꯤꯒ ꯑꯆꯥꯄꯣꯠ ꯀꯥꯎꯔꯦꯕ ꯑꯝꯇ ꯂꯩꯔꯛꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯆꯥꯎꯕꯒꯗꯣ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯂꯥꯏꯖꯗ ꯂꯩꯍꯧꯔꯦ ꯌꯨꯝꯗ ꯊꯦꯝꯕꯨꯡꯗꯣ ꯂꯩꯕ ꯎꯕꯗꯨꯗ ꯕꯨꯡꯉꯣ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯏꯆꯦ ꯑꯗꯣ ꯑꯆꯥꯄꯣꯠ ꯄꯤꯔꯛꯇ꯭ꯔꯣ ꯑꯩꯒꯤ ꯏꯕꯥꯏ ꯆꯥꯎꯕꯅ ꯄꯤꯔꯛꯑꯦ ꯑꯌꯥ ꯅꯨꯡꯁꯤꯑꯦ ꯏꯕꯥꯏ ꯆꯥꯎꯕꯁꯦ ꯀꯔꯥꯏꯅꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯋꯥ ꯈꯨꯌꯥꯝꯁꯦ 이바이 짜오바 is the best. ꯍꯦ ꯂꯣꯏꯅ ꯆꯥꯊꯣꯛꯀꯅꯨ ꯈꯔ ꯈꯔ ꯆꯥꯎ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯔꯩ ꯑꯔꯩ ꯂꯣꯏꯁꯤꯟꯕꯤꯗꯣ ꯇꯧꯅꯨꯀꯣ 이씨 ꯍꯣꯏꯕ ꯏꯆꯦ ꯑꯩ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ 이씨 ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯗꯤ 이제 이렇게 아가토 하we ꯌꯥꯝꯅ ꯂꯥꯏꯖꯁꯨ ꯃꯧꯄꯥꯅ 이락리바도 ꯆꯥꯏ 하we 하we ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯊꯦꯝꯕꯨꯡꯁꯨ ꯏꯃꯨꯡ ꯑꯃꯃꯝ ꯄꯥꯟꯅꯔꯦ ꯂꯥꯏꯖꯁꯨ ꯆꯥꯎꯕꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯊꯦꯝꯕꯨꯡꯁꯨ ꯌꯥꯏꯕꯤꯒ ꯂꯨꯍꯣꯡꯂꯗꯨꯅ ꯑꯗꯨꯃꯛ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯦꯝꯆꯥ ꯑꯃꯗꯤ ꯏꯕꯣꯇꯣꯟꯗꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯦꯝꯕꯨꯡꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯆꯦ ꯆꯥꯡ ꯈꯔ ꯀꯣꯏꯊꯤ ꯊꯤꯔꯤ ꯏꯁꯧꯁꯨ ꯂꯥꯡꯂꯤ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯂꯨꯈ꯭ꯔꯕ ꯆꯦꯗꯨꯕꯨ ꯀꯩꯅꯣꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯁꯦ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯗ ꯍꯣ ꯀꯔꯤꯅꯣ ꯑꯩꯁꯨ ꯐꯖꯅ ꯊꯝꯃꯦ ꯍꯥꯏꯔꯦꯗꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯍꯦꯛꯇ ꯄꯛꯅꯝꯗ ꯅꯝꯖꯤꯜꯂꯒ ꯊꯝꯒꯗ꯭ꯔꯣ ꯍꯤꯡꯒꯣꯟꯒꯤ ꯆꯦꯕꯨ ꯍꯨꯟꯗꯣꯛꯑꯒ ꯊꯝꯕꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯌꯥꯔꯦ ꯑꯩ ꯑꯝꯇ ꯊꯤꯒꯦ ꯌꯥꯔꯦ ꯅꯪ ꯌꯦꯜꯂꯛꯑꯅꯨ ꯌꯦꯜꯂꯛꯀꯅꯨꯀꯣ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯌꯦꯡꯗꯦ ꯆꯠꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯑꯦ ꯊꯤꯕꯤꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯌꯥꯗ꯭ꯔꯒ ꯐꯔꯦ ꯀꯩꯅꯣ ꯊꯤꯍꯧꯔꯣ ꯂꯩꯔꯦ ꯂꯩꯔꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯂꯩꯅꯦꯅ ꯅꯃꯤꯠꯇꯣ ꯐꯖꯅ ꯌꯦꯡꯗꯕꯩꯅꯦ ꯅꯪꯅ ꯑꯗꯣ ꯅꯣꯏ ꯅꯆꯦꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯔꯤꯗ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯀꯔꯤ ꯃꯥꯅ ꯀꯔꯤ ꯑꯣꯏꯗꯅ ꯏꯪꯈꯣꯜꯁꯦ ꯃꯥꯅ ꯄꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯤꯉꯣꯟ ꯃꯥꯅ ꯂꯝ ꯈꯖꯤꯛꯁꯤꯗ ꯑꯃꯨꯛ ꯃꯤ ꯇꯥꯔꯗꯤ ꯑꯩꯗꯤꯅꯦ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯌꯥꯔꯦ ꯑꯩ ꯑꯝꯇ ꯀꯣꯔꯠ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯕꯤꯁꯨ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯕ ꯍꯥꯏꯗꯨꯅꯗꯤꯅꯦ ꯃꯆꯤ ꯑꯃ ꯑꯣꯏꯅ ꯁꯤꯟꯕꯤꯗꯦ ꯑꯗꯨꯒ ꯂꯝꯁꯤ ꯌꯣꯜꯂꯒ ꯊꯕꯛ ꯅꯝꯕꯗ ꯋꯥ ꯉꯥꯡꯂꯁꯅꯨꯕ ꯈꯪꯅꯦꯕ ꯌꯥꯏꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯦꯝꯕꯨꯡ ꯏꯁꯨꯛ ꯁꯨꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯀꯩꯗꯧꯔꯤ ꯅꯨꯄꯥ ꯏꯁꯨꯛ ꯁꯨꯛꯅ ꯍꯜꯂꯛꯏꯗꯨꯕꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯊꯦꯝꯕꯨꯡ ꯃꯃꯥꯏꯒꯗꯣ ꯉꯥꯡꯁꯤꯜꯂꯤ ꯇꯧꯐꯝ ꯈꯪꯗꯕ ꯁꯛꯇꯝꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯤꯡꯒꯣꯟ ꯌꯣꯜꯂꯛꯇ꯭ꯔꯕꯣ ꯄꯩꯁꯥꯒ ꯑꯝꯇ ꯌꯥꯎꯔꯛꯄ ꯎꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯊꯦꯝꯕꯨꯡꯗꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯌꯥꯏꯕꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯤ ꯍꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯊꯦꯝꯕꯨꯡꯗꯣ ꯀꯩꯅꯣ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯏꯗꯨꯕꯣ ꯇꯞꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯤ ꯇꯥꯗꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯌꯨꯏ ꯁꯣꯏꯔꯣꯏꯁꯦ ꯅꯪ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯁꯨꯛ ꯁꯨꯛꯈꯩ ꯂꯥꯛꯏꯁꯤꯕꯣ ꯍꯤꯡꯒꯣꯜ ꯌꯣꯟꯕꯒꯤ ꯀꯩ ꯍꯥꯏꯅꯔꯒꯦ ꯍꯥꯏꯅꯕ ꯂꯥꯏꯔꯤ ꯑꯩ ꯆꯣꯞꯄꯕꯅꯦ ꯉꯁꯤ ꯃꯌꯥꯝꯃꯥꯡꯗ ꯀꯩꯒꯤ ꯆꯣꯞꯄꯤꯕ ꯏꯁ 이카이크레도 이디 호 ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯀꯥꯎꯋꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯄꯇꯥꯁꯦ ꯏꯆꯦꯒꯤ ꯁꯣꯏꯆꯪꯉꯤꯅꯦ ꯑꯗ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯕꯅꯦ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯏꯅꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯀꯥꯏꯅ ꯍꯜꯂꯛꯏꯁꯤꯅꯦ ꯀꯩꯅꯣ ꯃꯥꯒꯤ ꯁꯣꯏꯌꯦꯗꯤ ꯀꯩꯗꯧꯕꯩ ꯆꯪꯗꯣꯏꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯏꯪꯈꯣꯜꯁꯦ ꯃꯥꯅ ꯌꯣꯟꯒꯦ ꯈꯜꯂꯛꯑꯗꯤ ꯌꯣꯟꯒꯤ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯃꯥꯅ ꯀꯨꯁꯤ ꯇꯧꯕ ꯇꯥꯔꯦꯅꯦ ꯏꯃꯥ ꯏꯄꯥꯅ ꯃꯆꯥ ꯑꯍꯟꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯡꯗ ꯊꯝꯖꯤꯜꯂꯝꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯏꯆꯦꯅ ꯀꯨꯁꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯅꯤ ꯅꯤꯉꯣꯜ ꯃꯥꯅ ꯆꯨꯝꯅ ꯃꯔꯩꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯂꯝ ꯈꯖꯤꯛꯁꯤꯗ ꯑꯃꯨꯛ ꯃꯤ ꯇꯥꯔꯛꯏꯁꯤꯕꯨ ꯅꯠꯇꯦ ꯃꯥꯕꯨ ꯂꯝ ꯀꯌꯥꯝ ꯄꯥꯝꯃꯒꯦ ꯆꯨꯝꯃ ꯂꯥꯛꯃꯟꯈ꯭ꯔꯦ ꯃꯋꯥꯁꯨ ꯊꯕꯛ ꯇꯧꯔꯤꯕ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯅꯤ ꯄꯥꯏꯗ꯭ꯔꯤꯁꯦ ꯅꯪꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯅꯕ ꯈꯣꯠꯅꯕꯗꯤ ꯁꯤꯟꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯝ ꯈꯖꯤꯛꯁꯤꯗ ꯃꯤ ꯇꯥꯔꯛꯏꯅꯤꯅꯦ ꯂꯣꯏꯔꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯤꯕꯥ ꯏꯊꯟꯇꯅꯤ ꯈꯜꯂꯨꯕꯅꯦ
ꯏꯆꯦꯒꯤ ꯃꯤꯡꯗ ꯏꯪꯈꯣꯜꯁꯤ ꯂꯩꯔꯕꯅꯤꯅ ꯋꯥ ꯉꯥꯡꯂꯨꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯁ ꯑꯩ ꯃꯤ ꯌꯥꯝꯅ ꯈꯠꯅꯅꯤꯡꯉꯤꯗ ꯑꯩ ꯌꯨꯝꯁꯤꯗ ꯃꯥꯅ ꯀꯨꯁꯤꯔꯁꯤꯁꯨ ꯄꯪꯇꯧ ꯇꯧꯕ ꯃꯥꯅ ꯈꯜꯂꯤꯕꯨ ꯃꯥꯁꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ ꯏꯪꯈꯣꯜꯒꯁꯦ ꯃꯥꯒꯤ ꯁꯔꯨꯛ ꯇꯧꯅꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯝꯗꯣꯏꯁꯦ ꯁꯨꯝ ꯀꯨꯏꯁꯤꯟꯈ꯭ꯔꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯍꯌꯦꯡ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯗ ꯐꯠ ꯑꯣꯟꯊꯣꯛꯑꯝꯃꯣ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯦꯔꯥ ꯃꯥꯁꯨ ꯈꯔꯗꯤ ꯍꯦꯃꯟꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯃꯥꯅ ꯄꯤꯕꯥꯏꯒꯤ ꯁꯔꯨꯛ ꯁꯨꯝ ꯃꯨꯜꯂꯒ ꯂꯩꯔꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ ꯁꯨꯝ ꯌꯥꯁꯤꯜꯂꯛꯇ꯭ꯔꯗꯤ ꯃꯔꯤ ꯊꯥꯗꯛꯀꯅꯤ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡꯒꯤ ꯇꯥꯗ ꯈꯣꯒꯦꯟꯗꯨ ꯆꯪꯂꯛꯑꯝꯃꯤ ꯊꯦꯝꯕꯨꯡ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯌꯣꯟꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯅꯦ ꯃꯤꯗ ꯌꯣꯟꯗ꯭ꯔꯕꯁꯨ ꯅꯪ ꯇꯥꯗ ꯑꯣꯏꯅ ꯂꯧꯍꯧꯒꯦ ꯈꯣꯒꯦꯟꯒꯤ ꯋꯥꯗꯨꯗ ꯌꯥꯏꯕꯤꯅ ꯐꯠꯊꯠꯂꯒ ꯈꯨꯝꯃꯛꯏ ꯇꯥꯗ ꯆꯪꯕꯤꯔꯛꯑꯣ ꯇꯥꯗꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯗ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯇꯥꯗ ꯏꯪꯈꯣꯜꯒꯤ ꯄꯇꯥꯁꯦ ꯆꯦꯗ ꯑꯩꯈꯣꯏ ꯏꯅꯝꯃ ꯂꯥꯏꯖꯒꯤ ꯑꯣꯏꯅ ꯊꯝꯂꯝꯕ ꯌꯣꯟꯕꯗ ꯃꯥꯒꯤ ꯁꯣꯏ ꯈꯔꯁꯨ ꯆꯪꯒꯗꯕ ꯃꯤꯡ ꯀꯩꯀꯥ ꯑꯣꯟꯊꯣꯛꯄꯗ ꯑꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯍꯪꯕꯗ ꯌꯣꯟꯕ ꯌꯥꯔꯣꯏ ꯁꯣꯏ ꯇꯧꯕ ꯉꯝꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯇꯥꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯛꯅꯤꯡꯉꯤꯗ ꯅꯣꯏꯒꯤ ꯋꯥꯁꯤꯗꯤ ꯄꯤꯕꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤꯗ ꯏꯪꯈꯣꯜꯁꯤꯅ ꯅꯤꯡ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯄꯤꯕꯥ ꯃꯁꯦꯜ ꯏꯪꯈꯣꯜꯒꯤ ꯃꯔꯤ ꯌꯦꯠꯅꯕꯗꯤ ꯇꯥꯔꯦꯕꯣ ꯅꯤꯡꯉꯣꯜꯒ ꯄꯤꯕꯥꯒ ꯃꯔꯤ ꯌꯦꯠꯅꯕꯗꯤ ꯇꯥꯗ꯭ꯔꯤꯅꯦ ꯑꯩꯗꯤ ꯈꯣꯒꯦꯟꯒꯤ ꯋꯥꯗꯨꯗ ꯑꯅꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯗꯕ ꯁꯤꯡꯅꯕ ꯐꯥꯎꯈ꯭ꯔꯦ ꯈꯣꯒꯦꯟ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯅꯣꯏꯒꯤꯁꯤ ꯑꯣꯏꯒꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯅꯆꯦꯒꯤ ꯃꯆꯥꯗꯒ ꯃꯃꯤꯡ ꯄꯥꯟꯒꯦ ꯍꯥꯏꯔꯅꯤꯅꯦ ꯁꯤꯗꯤ ꯂꯩꯍꯧꯔꯣ ꯆꯠꯂꯒꯦ ꯇꯥꯗ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯏꯕꯤ ꯁꯥꯎꯅ ꯀꯩꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯦꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯄꯤꯕꯥꯅ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯂꯧ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯝꯂꯝꯗꯅ ꯕꯥꯟꯗꯣꯞ ꯊꯝꯅꯦꯁꯨ ꯅꯠꯇꯦ ꯃꯣꯏꯒꯤꯗꯤ ꯍꯥꯏꯅꯕꯨ ꯂꯧ ꯈꯔ ꯂꯩꯔꯤ ꯑꯩꯈꯣꯏꯁꯤꯗ ꯑꯗꯨꯝ ꯌꯦꯡꯁꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅꯁꯨ ꯏꯆꯦꯅꯦ ꯑꯗꯨꯅꯦꯅ ꯇꯧꯔꯛꯏꯉꯩꯗꯅꯦ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯊꯣꯛ ꯄꯥꯟꯁꯤꯟꯈ꯭ꯔꯣ ꯂꯣꯏꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯅꯦ ꯏꯪꯈꯣꯜꯁꯤ ꯌꯣꯜꯂꯒ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯅꯝꯂꯒ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦꯁꯤ ꯍꯦꯛ ꯐꯪꯍꯜꯂꯣꯏꯗꯧꯔꯤꯗ ꯌꯥꯔꯦ ꯑꯩ ꯏꯆꯦ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯒ ꯋꯥ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯔꯨꯒꯦ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯟꯒꯦꯅ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯅꯔꯨꯁꯣ ꯌꯥꯔꯛꯇ꯭ꯔꯒꯅꯅꯦ ꯊꯥꯡꯅ ꯊꯤꯜꯂꯒꯔ ꯀꯩꯅꯣ ꯍꯥꯠꯂꯝꯃꯨ ꯑꯁ ꯀꯩꯅꯣ ꯅꯨꯄꯤ ꯀꯔꯤꯅೋ ꯃꯥꯅ ꯅꯪꯒꯤ ꯀꯩ ꯈꯟꯕꯤꯒꯦ ꯑꯩꯅ ꯍꯥꯏꯗꯨꯅ ꯐꯔꯕꯅꯤ ꯃꯥꯗꯤ ꯌꯥꯗ꯭ꯔꯗꯤ ꯃꯔꯤ ꯇꯠꯅꯒꯅꯤ ꯍꯦꯛꯇ ꯍꯥꯏꯔꯝꯃꯨ ꯌꯥꯔꯦ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯨꯊꯣꯔꯛ ꯑꯗꯨ ꯊꯛꯑꯒ ꯆꯠꯂꯒꯦ ꯌꯥꯝ ꯊꯛꯅꯤꯡꯉꯝꯃꯅꯤ ꯏꯁꯤꯡꯗꯣ ꯆꯠꯂꯣ ꯌꯥꯔꯦ ꯊꯛꯇꯕꯤ ꯋꯥꯗꯣ ꯂꯣꯏꯁꯤꯟꯅꯔꯒ ꯍꯜꯂꯛꯑꯒ ꯊꯛꯎ ꯏꯁꯤꯡ ꯄꯨꯊꯣꯔꯛ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯑꯩꯅ ꯌꯥꯏꯕꯤꯗꯣ ꯊꯦꯝꯕꯨꯡꯗ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯈꯧꯇꯛ ꯈꯤꯇꯪ ꯆꯥꯅ ꯏꯃꯨꯡ ꯂꯣꯝꯗ ꯏꯁꯤꯡ ꯄꯨꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯊꯦꯝꯕꯨꯡꯗꯨꯁꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯏꯆꯦ ꯍꯩꯃꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯪꯂꯣ ꯁꯤꯗ ꯐꯝꯃꯨ ꯊꯦꯝꯕꯨꯡ ꯐꯝꯊꯩ ꯑꯗꯨꯒ ꯏꯆꯦ ꯑꯩꯁꯤ ꯏꯆꯦꯒꯤ ꯅꯐꯝꯗ ꯀꯅꯥꯅꯣ ꯂꯥꯏꯖ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯈꯟꯖꯥꯅꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦꯗ ꯍꯥꯏꯔꯛꯑꯣ ꯏꯆꯦ ꯏꯪꯈꯣꯜꯁꯦ ꯅꯧꯄꯥꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯟꯕꯤꯔꯣ ꯍꯣꯏ ꯑꯣꯟꯁꯤꯟꯁꯤ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏ ꯐꯣꯟꯗ ꯍꯥꯏꯔꯛꯏꯗꯣ ꯅꯪꯅ ꯌꯣꯟꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯁꯣꯏ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯆꯦ ꯏꯃꯥ ꯏꯄꯥꯅ ꯂꯧ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯝꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯏꯪꯈꯣꯜꯁꯤ ꯌꯣꯜꯂꯒ ꯑꯩꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯠꯇ ꯅꯝꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯏꯪꯈꯣꯜ ꯌꯣꯟꯒꯅꯤ ꯍꯥꯏꯕ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤꯗꯃꯛꯇꯗꯤ ꯏꯆꯦ ꯁꯣꯏ ꯇꯧꯔꯒ ꯃꯤꯡ ꯑꯣꯟꯊꯣꯛꯄ ꯉꯝꯂꯣꯏ ꯀꯩꯅꯣ ꯏꯆꯦꯅ ꯄꯥꯝꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯤꯡꯉꯣꯜꯒ ꯄꯤꯕꯥꯒ ꯏꯪꯈꯣꯜꯒꯤ ꯃꯔꯤ ꯇꯧꯅꯕꯁꯦ ꯏꯆꯦꯅ ꯑꯍꯥꯟꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯦꯅ ꯏꯪꯈꯣꯜꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯕꯛ ꯃꯆꯥ ꯑꯃꯇꯪꯗꯤ ꯇꯧꯒꯦ ꯈꯜꯂꯤ ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯂꯤꯕꯁꯤꯗꯤ ꯄꯤꯕꯥ ꯑꯩꯒꯤꯅꯤ ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯄꯣꯛꯄ ꯇꯥꯟꯅꯔꯤꯕꯅꯤ ꯏꯆꯦꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯂꯩꯕꯤꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯧꯄꯥꯅ ꯅꯤꯡꯁꯤꯡꯕ ꯂꯥꯛꯆꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯗꯨ ꯈꯔ ꯀꯟꯃꯜꯂꯤ ꯏꯃꯥ ꯏꯄꯥꯅ ꯅꯤꯡꯉꯣꯜ ꯄꯤꯕꯥ ꯍꯥꯏꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤꯕꯅꯤ ꯀꯩꯒꯤꯅꯣ ꯅꯆꯦꯕꯨ ꯅꯪꯅ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯜꯂꯤꯕꯗꯤ ꯃꯧꯄꯥꯒꯤ ꯂꯝꯕꯤ ꯇꯥꯕ ꯃꯆꯦꯕꯨ ꯀꯔꯝꯅ ꯏꯆꯦꯅ ꯈꯟꯅꯤ ꯍꯌꯦꯡ ꯈꯔ ꯂꯩꯔꯗꯤ ꯏꯪꯈꯣꯜꯁꯦ ꯏꯆꯦꯒꯤ ꯏꯆꯥꯒꯤ ꯃꯤꯡꯗ ꯄꯥꯡꯒꯦꯒ ꯍꯥꯏꯔꯛꯑꯅꯤ ꯂꯥꯏꯖ ꯈꯪꯍꯧꯗꯦ ꯊꯦꯝꯕꯨꯡꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯪꯅ ꯍꯥꯏꯗꯨ ꯀꯅꯥꯗꯅꯣ ꯑꯗꯨ ꯀꯣꯛ ꯌꯥꯎꯗꯕ ꯏꯆꯦꯅ ꯅꯪꯒꯤ ꯀꯔꯤ ꯃꯥꯡꯗꯕ ꯉꯁꯤ ꯐꯥꯎꯕꯗ ꯇꯧꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯂꯣꯟ ꯊꯦꯝꯕꯨꯡꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯂꯥꯏꯖꯅ ꯇꯥꯍꯟꯅꯤꯡꯕ ꯋꯥ ꯀꯌꯥꯕꯨꯁꯨ ꯇꯥꯕꯤꯔꯝꯗꯕꯤ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯀꯞꯂꯒ ꯂꯩꯍꯧꯏ ꯊꯦꯝꯕꯨꯡ ꯌꯨꯝꯗ ꯁꯥꯎꯅ ꯍꯜꯂꯛꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯕꯥꯏ ꯆꯥꯎꯕ ꯑꯗꯨ ꯍꯥꯊꯨ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯂꯥꯛꯏ ꯏꯕꯨꯡꯉꯣ ꯊꯦꯝꯕꯨꯡ
ꯊꯦꯝꯕꯨꯡ ꯈꯨꯝꯗꯦ꯫ ꯅꯪ ꯁꯥꯎꯅꯤꯡꯂꯝꯒꯅꯤ꯫ ꯅꯆꯦꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯆꯦꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯕꯤꯅ ꯇꯥꯗ ꯍꯣꯏꯁꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯅꯆꯦꯅ ꯅꯐꯝꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯤꯜꯂꯛꯄꯅꯤ꯫ ꯂꯧ ꯌꯣꯜꯂꯒ ꯅꯆꯦꯒꯤ ꯑꯔꯩꯕ ꯁꯅꯥꯗꯨꯕꯨ ꯀꯥꯏꯊꯣꯛꯂꯒ ꯃꯧꯄ꯭ꯋꯥꯒꯤ ꯊꯕꯛ ꯍꯥꯞꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡ, ꯅꯆꯦꯗꯣ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯂꯦ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯀꯞꯂꯒ ꯅꯪꯒꯤ ꯅꯐꯝꯗ ꯁꯦꯜꯁꯤ ꯁꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯅꯆꯦꯅ ꯅꯈꯣꯏꯕꯨ ꯅꯤꯡꯁꯤꯡ ꯀꯞꯇꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯍꯧꯔꯤ꯫ ꯅꯪ ꯑꯃꯨꯛꯇ ꯆꯠꯁꯤ꯫ ꯅꯆꯦꯗ ꯋꯥꯔꯧꯔꯕꯁꯨ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯅꯪꯅ ꯅꯆꯦꯒꯤ ꯋꯥ ꯃꯈꯥ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯆꯦꯅ ꯈꯟꯕꯗꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯂꯝꯕ ꯏꯪꯈꯣꯜꯁꯦ ꯐꯅ ꯆꯤꯜꯂꯕꯁꯨ ꯌꯣꯟꯕ ꯅꯨꯡꯉꯥꯏꯇꯗꯨꯅꯅꯦ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯖꯤꯕꯅꯣ ꯁꯤꯅꯤ꯫ ꯅꯣꯏꯒꯤ ꯑꯩꯈꯣꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤ ꯏꯪꯈꯣꯜ ꯌꯣꯟꯒꯅꯤ? ꯊꯦꯝꯕꯨꯡ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯦꯒꯤ ꯋꯥ ꯃꯈꯥ ꯐꯖꯅ ꯇꯥꯕꯤꯔꯛꯇꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯃꯆꯦꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯇꯥꯗ, ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ꯫ ꯏꯅꯝꯃꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯇꯝꯊꯤꯅ ꯈꯜꯂꯨꯔꯤꯕ꯫ ꯑꯩꯈꯣꯏ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯆꯠꯁꯤ ꯅꯨꯄꯥ, ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯁꯤ꯫ ꯏꯃꯥ ꯁꯛꯂꯕꯤ ꯏꯆꯦꯕꯨ ꯀꯌꯥꯗ ꯑꯩꯅ ꯇꯝꯊꯤꯅ ꯈꯜꯂꯨꯔꯤꯕ꯫ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯍꯥꯏꯈ꯭ꯔꯕ꯫ ꯅꯤꯡꯉꯣꯜꯗꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯈꯜꯂꯨꯕ ꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯋꯥꯈꯜꯁꯦ ꯏꯆꯦꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯦ꯫ ꯅꯤꯡꯉꯣꯜꯒꯤ ꯍꯛꯄꯨ ꯐꯠꯇ꯭ꯔꯕ ꯃꯧꯄ꯭ꯋꯥ ꯑꯩꯅ ꯃꯤꯔꯥꯏꯈ꯭ꯔꯕ꯫ ꯑꯩꯁꯤꯕꯨ ꯑꯐꯕ ꯃꯧꯄ꯭ꯋꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ꯭ꯔꯣ? ꯏꯕꯥꯏ, ꯆꯠꯁꯦ꯫ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯄꯪꯕ ꯃꯧꯄ꯭ꯋꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯈꯤ꯫ ꯆꯠꯁꯤ ꯏꯕꯥꯏ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯆꯦꯒꯤ ꯃꯐꯝꯗ ꯁꯣꯏꯈꯤꯕ ꯀꯌꯥꯗꯣ ꯈꯪꯖꯔꯛꯂꯝꯃꯤ꯫